Mapa masayum gi inkol sambal khana na ba sengdok lo bada inkol masid taram bom ama khangau dana net lo bada pokhairak badagi sahi taruki masanupa ama sire apokpana makhong anim tabom machet na panduna soklaga samnada hinghaure laibak thiba thaudo asi ngara ayu pung nipan makharom tarak pa adwaida none district ki khaupu police station gi manu tanba tawling pung khulda thoki bani haire thaudo asi gi matang da khopom PS na case ama lokhalaga makhatana tizin ba hokre Iran amadi US Israel gi marakta sokna ri balan asna malemda petroleum production gi mamal tapna wangkhalakpadagi leibak asida su saitheng pi ba horakle petroleum production gi mamal wangkhalakpadagi leiba asigi manung amadi tongan ba malem gi mafam kya da flight service pi riba aviation company kya na flight ticket ki mamal tapna hengalakle leiba asigi major aviation company sing oriba Air India amadi Indigo na domestic amadi international flight ticket ki mamal hengatlagani haina lauthokraba matung tha asigi 15 dagi hoduna Akasa Air Aviation company nasu makhoi gi flight tongbi ticket ki mamal hengatlagani haina lauthokre Akasa Air na thadorok cherol amada Middle East ta thokliba conflict asina malem da hengalakliba petroleum production gi mamal asina aviation gi service miyam da pinana ba honabada ahen ba sel gi khudong sa da kaya mayok na hale aviation turbine fuel ATF ki mamal hengalakliba asina Akasa Air na lebak miyam da piramba flight tong gi mamal tha si 15 dagi hoduna chawrakna lupa chamag mabudraga mapan dagi horaga lupa lising amaga chahum phawgi mamal hengalagani haina phongtorang Mitei furuki laisem londagi hongna lamtagi thangza haibasi layam khundinaba yamna akanba numitni ahanba lamtagi thangzada singthek singtharaga aroiba lamtagi thangzada singsatpagi machilon pangi haiduna ipai po haktaktagi aroi lamtagi thangza numita leibaki oina pung marida haitha leitha tamduna thaunibagi masel fangthoktuna lai Kurai ahong pungi laifam asida ngarang sulamta thangji haitha leitha tawduna leibaki ai fananaba thauni nanaba thorang lakpada court ki athingbalei haiduna security force na thingbadagi muknaraga haitha leitha pangthokre lai khurumba haibasi yamna ingnu chikna khurumgadabani adubo Kurai ahong pungda lai khurumnaba honarakpada court case leibana laifam asi sangbada thingbalei haiduna security ga muknarakpadagi lambida security gi mamangda khoyum lai gi saktha piduna saroi khangmi masel pangthokre thorom asiga mari leinana paumising da khurai ahong pung lairembi sintharup ki advisor RK Dhanapati na phongdorakpada lamtagi ahanba thangza haibasi ningthorol haktaktagi chanarakpagi matung ina Manipur maru oiba pung marigi manungda khurai ahong pungda ihan hana lining laison pangthoi masda thingba pibasi tawdana center na so haijakhiba laikre adubo state government na mafam asi quota case lai changba yade haina mamangda su thingbadi watho oikrabani ngasi aroiba lamta thangza asida su haitha leitha tawbada athingba pibasi amuk thengnare haikhe Haukiba chahi lising ani kunma thoida yumlo na balaibak Myanmar da thokiba irang na maram oiraga Tenopal district ta sanglakhiba illegal immigrant singi biometrics Lauduna official record refugee camp taruk saduna
मियोई लिसिंग अमा चात्रेट लेखी अदुबु ngasi हारिबा कैम्पसिंग अदु थादोक्तुना अतोपा खुल अमदि थंगनबा डिस्ट्रिक्ट सिंग दा खुंदा सिनखिबना मरम ओरगा अनऑफिशियल ओइबा मियोई लिसिंग मंगा हेना लैरिबा इलीगल इमिग्रेंट सिंग असि मसागी लैफमदा हलहंद्रिबा फाव टेक्नोपल डिस्ट्रिक्ट अमदि लमदम असिदा इंडिया लेंगाकना पांगथोकलगनि हारिबा सेंसस असि पांगथोकपा यारोय हाइना मरिंग उफ्राफ असेंबली की प्रेसिडेंट वाइरोक हनसिंग मरिंगना फोंदोरकले वाफम असि ngara मणिपुर प्रेस क्लब ता पांगथोकिबा पावगी मिफम अमदा महांगना फोंदोखिबगा लोइनना मखाताना हाई सही कयागी ममांगदगी मणिपुर की युमलोनरिबा लेबाक म्यांमारदगी इरमदम असिदा मसिंग थिंगमदना इलीगल इमिग्रेंट कया संगलक्तुना मफम खुदिंगदा खुंदादुना लेति हाइतुना लेबासिगी मियामना खंगनादुना लाक्लबा वाफम अमनी संगलखिबा इलीगल इमिग्रेंट सिंग असि मरु ओइना मणिपुर की बॉर्डर एरिया दा लेबा फुरुप खरा असिगा मसक लोन चक्सा हैजा कल्चर मानबना मरम ओरगा इलीगल इमिग्रेंट असि खंदोकपा ngamdabani habu wafam sing phongdokhi salibatha asigi tang tarani thogi ayu pung tarama thorom tarakpada masagi mayumdagi thokibadagi hauzik phawa thiba khangdana leiriba akoizam ongbi arunagi mapuroiba akoizam dhananjoy sahi yangkhaini thoibu lamdam asigi miyamna phangnana bathibada mateng pangbiu haina dhananjoy gi loinabi arunana miyamda apel torakle थासी तरामदोगी नुमिदांग पुंग तरुक मखारोम तारकपा अद्वाइदा काक्सिंग डिस्ट्रिक्ट के काक्सिंग पुलिस स्टेशन की मनुसना लेबा कैरक अमदि टेस्पुर फाउनरिबा लंबी परिंगी कैरक मुस्लिम मखा लेकायदा सखंगदबा सिंगना नोमिना कापदुना हापीख्रबा सिंगाखम मालेमगानबा चही यांखै माथोय अपोकपा सिंगाखम परिजात टेस्पुर अवांग लेकाय की मिहात का मरी लेनना जेसी सेमदुना वकन मिफम सथख्रे मिहात असिदा चेनरी बसिंग पुथोक्त्रिबा फावबा शिबा हक्सांग लौखिरोय हाइना लाउथोख्रे तेजपुर मया लेकाय प्राइमरी स्कूल ग्राउंड दा रांग मियामगी मिफम अमा फमदुना जेसी अगेंस्ट द ब्रूटल किलिंग ऑफ सिंगाखम मालिमगानबा मैते कोबा अमा सेमदुना लमदम अदोंकी मियामना सरुक यादुना मफम अदुदा वकत मिफम सथख्रे जेसी की कन्वेनर ई रतन कुमारना फोंदोखिबदा मालिमगानबगी मिहात असि यामना हक्सिनना यानिंगदे मणिपुर लेंगाकनसु थासी तरा तरुक फावगी मनुंगदा मिहात असिगी लंगला लंजिन पुथोक्तुना सेनबसिंग फागतपिदुना लोगी ओइबा चपचाब चैराक खुदिंगमक पीगदबनी नत्रबदि असिबा हक्सांग लौखिरोय निमित असि फावदा जेसिना तालिब दिमान असि लेंगा की मरी लेनबसिंगना थबक तोंथोक्त्रबदि मखाताना कनबा खोंजंगसिंग संगसिनबा सेमसारे हाइना फोंदोखे वकन मिफम असिदा सरुक याखिबि लेखिद्रबा मालेमगानबगी मचानुपि अहन शेस थोइथोइबिना महाकी अपोपो मिनुंगसी लेतना हातोकपिखिबदो ngaihakki ningai sangdanabadagi hatpanate hatke yauna lambida ngairamlaga mihathina hatkibani haina phongdorakhe Manipur da leriba lengaki amadi private healthcare institution singna lamdam asida kidney transplant gi thabak khumang sausinna ba kana honaringai sairak asida babina hospital da ahan boina manadaba blood group की किडनी ट्रांसप्लांट माई पांगना पांगथोख्रे ABO इनकम्पेटिबल किडनी ट्रांसप्लांट हारगा खंगनबा ब्लड ग्रुप मानदबा अमदगी किडनी लौथोक्तुना अमदा हापसिनबगी थबा असि यामना लुबा इम्यून रिजेक्शन के चांग यामना वांगबा असिबो पांगथोकनबा होनबदा अखनबा मेडिकल प्रिपरेशन अमदि ट्रीटमेंट प्रोटोकॉल मथौ ताबा थबकनी अदुबु बबिना हॉस्पिटल दा सही असुगे फेब्रुवारी 19 दा कामजोंग डिस्ट्रिक्ट दगी सही 19 सुबा मियोय अमा महाकी अपोपी ममादगी किडनी लौदुना ट्रांसप्लांट तौखिबनी किडनी डोनर अमदि रिसिपेंट गे ब्लड ग्रुप मानदबना ABO इनकम्पेटिबल किडनी ट्रांसप्लांट तौबा मथौ ताकी अयाम्बा मतमदा किडनी ट्रांसप्लांट तौबा हाइबसि डोनर अमदि रिसिपेंट की सब मानव ब्लड ग्रुप ओरबा मतमदा ट्रांसप्लांट तौरबदी इम्यून रिजेक्शन की चांग यामना नेमी अदुबो ABO इनकम्पेटिबल ट्रांसप्लांट की ओइनदी अनोबो मेडिकल टेक्निक प्री ट्रांसप्लांट ट्रीटमेंट रिसिपेंट के मखाता पाफुसरे
immune system da sathaba mathau tai lamdam asida lengaki amadi private health care institution signa kidney transplant gi thaba khumang sausin na ba honarak liba sida babina hospital gi transplant program na chawna mateng pangsinduna lamdam asida mangjel thaba medical care ama purak na ba honabada saruk yaba ngamle haire state asigi wangmada satuna kidney transplant tawbada sel yamna changlamba ado hospital asina miyamna puba ngamgadaba sel gi changda mai pakna kidney transplant tawba ngamlakpa sida hospital gi maikidegi nungaiba phongdok latuna ABO incompatible kidney transplant pangthokiba asiga mari leinana Babina Hospital da senior consultant nephrologist oina lariba Dr. Naurem Sarakrumana maipakna ABO incompatible kidney transplant pangthokiba si hospital asigi tongan ba multidisciplinary transplant team na puno hotnaduna donor amadi recipient gi free transplant treatment preparation section as a thakibadagi ni haina phongdokhi Babina group of company gi CMD Dr. Thangzam W nasu transplant team adubu thangpa phongdok laduna lamdam asida advanced treatment phanghanduna miyam gi specialized healthcare service mapangal kangkhana bahonabada Babina hospital na matam chupa lepli haina su phongdokhi High Court Legal Service Committee ICLSC amadi District Legal Service Authority DLSA ga khusamnaduna Manipur State Legal Service Authority masal sana sinduna Manipur gi tongan ba District Court amadi High Court of Manipur da sahi asigi ahan boina pangthokiba National Lok Adalatta apun balupa crore ahum la kuntraga mari gi senpham settle tokre Laiba asigi ngamkhai paring da sathariba drug trafficking asibu maru phangna muthatna ba law and order agency singna sangsiliba operation amagi manung sana Mizoram police na masai sehiyang khairom suraba mioi ama malemgi kaithel da chawrakna lupa crore nipan lakun mapan romgi oigada ba methamphetamine kg 10 makhai romga konana fare hare Mizoram Police na farmami asi tongbram Piyobarta Singkawi mahak hauji West Delhi gi manuk chanba Uttam Nagar da laiba hostel Bilester ki ni haire Makpu Mizoram gi CID Special Branch na hoki batha asigi tarani thogi numidang pung 10 minute ni fogani pan tabu matamda not Aizol gi manuk chanba Zalang da ki phagatpa ngamkhibani haire Makatara pada mapanju pause samisi
Iran ki Islamic Revolutionary Guards Corps IRGC na United Arab Emirates amasung mafam aduda lairiba US ki military facilities sing aduda target tawgani haina warning pikre marak asida USA gi khwadigi maikaidagi Merrill 2500 hena Middle East ta thazin khre haire Korean Peninsula da yumlona balaiba oriba South Korea na South USA gi joint military exercise satharakpa adugi pakhum oina North Korea na makhoigi mapangal adu uthokladuna nongpok thangba samudrada ballistic missile kapkhre Afghanistan ki Ministry of Defense na claim tarokpa ki matung ina Pakistan Air Force ki maike degi satharaki ba air strike da angang yauna nupi phawba hat ki ba thodok adugi pakhum oina makhoi amuk khut handuna border lana Pakistan ki military position singda attack sathakre lanmi taramari hat khraina claim tawrakli Russia ki makedegi numidang tagi horaga missile amadi drone ki attack singna Ukraine ki konung city oriba Kiev ki mafam kyada target tawraduna yamdrabada mioi mari hat khre amasung atopa taramanga amana asok apan angan khre Myanmar junta ki makedegi an township talaiba Arakan Army detention camp amada pung mari chupna sathakiba air strike ta puna mioi chamaga taratru hatkiba thodo aduda junta gi light infantry division chama sumna amagi commander brigadier general Min Sweyauna atopa awangba thaki officer sing yaukre hairi US ki President Donald Trump amasung China ki President Xi Jinping na hauze Israel amasung US na misang oiraga Iran da landaduna lairiba Irang asigi marakta yamna maroiba summit ama pangthoknana ba unagadawri Assam ki Silchar da state asina assembly mikhal gi sem saba marak asida lengak pariba BJP gi maikaidagi makhatana mikhal pangthoknabagi mai paknabagi pandamda Prime Minister Modi na laktuna lupa crore lising kulhumdoi chonga yang khairom oigadawba project kya gi maikhum hangdokre project sing asigi manung da Assam Kasar district ki manung sana laiba Silchar amasung Meghalaya gi state Shillong phawba laigadaba awang nompok state singi ahanba express way ama sabgi bumi pujasu pangthokpa yaukhi haire Ladakh Union Territory da statehood piu amadi 6th schedule sana halu haiduna mamang sahi ki September thada pangthokiba rally de hinsa gi ba mong lakhibadagi mioi mari sikiba amadi kaya amana asok apan nangkiba thodok aduda senei haiduna NSA panduna fajinkiba climate activist Sonam Wangsu center lengakna NSA gi charge sing withdraw tokibadagi Jodhpur jaldagi ngarang thadorakre Allahabad High Court na phongdorakpagi matung ina state asida lairiba lengak na kanglup khuding maki oiba manaba midyangda akangnaba mafamda lining laison tawgi thabak ing tapna sathaba yahanbagi thabak paikhatgadabani loinana private property da pangthokpada official permission yautabasu yahangadabani hairaduna hiram sing asibu ngaksanba ngamdrabadi thabakta resign taw haina Sambal gi SP amasung DM bo saikre haire ngarang nungthil Prime Minister Narendra Modi na BJP ki Paribatal Jatra rally ki manung sana miyam da wa ngangadoriba mafam ama oriba Brigade Parade Ground gi sumnagi kilometer ahum thaptok laga leiba Girish Park da state asigi lengak pariba supporter singi opposition BJP ki supporter singa khud thokna khre haide tongan political party singi opposition member singna leiba asigi chief election commissioner gi fam puriba Gyanesh Kumar bu lauthoknana ba parliament ki house animikta motion ama bukhatnana ba notice pisinkhre navigation ki oiba thabak thorom singda marom dom lepsa bangambagi thabak kya honarak liba Indian Space Research Organization ki maikeda hauze sundrangda pariba IRNSS 1F
satellite hapliba atomic clock ado yadabadagi achoba ninghanaba ama laire haire Lok Sabha ki budget session ki anishuba phase da opposition ki maikidagi LPG ki awat palayrakpa amadi mamal hengalakpagi matangda kanba protest sathakhraba matung nungthil gi matamda Finance Minister Nirmala Sitharamanna Appropriation Bill 2026 introduced tawkibaga loinana pass tawkhre makha tarakpada mu sanami paw punadam Gawada lising ani kulumdoi da pangthokiba kuntratare suba Nation Games Nagaland na ing kumja lising ani kunmani da pangthokiba ahum suba North East Games amadi Uttarakhand da ing kumja lising ani kunmanga da pangthokiba kuntranipan suba Nation Games da saruk yakiba tongan ba masana singi Manipur contingent gi pithoktana lairiba awat pa senfam sing bifam thokpa sanaroi official singi kit sing athubada pithokpi haire District Sports Association Thawal na sinduna mini stadium Thawal ningombamda team mapana group marida group ani da saruk yaraga third division football league tournament lising ani kuntaruk hawkhre ahoba numita sanaki ba group A gi match da NYPC Thawal ningombamna MMFA haidokpu goal ahum anida maithiba pikre Assam University Silsar na sinduna tha asigi taramathoi horaga ngarang phawa pangthokiba All India Inter University Men Sepak Takraw Tournament lising ani kuntarukta Manipur University ki men team na regu amadi quadrant inventor gold amamam amadi team inventor bronze ama pona medal ahom lawrakre Thailand ki konong Bangkok ta satliba tha asigi tang nipan dagi hoduna sathariba World Boxing Future Cup lising ani kuntaru ki ngarang sanaki ba men's amadi women's ki semi final ki bout singda Manipur ki CS Joyashree Devi KG Yankai Mari amadi L Ambekar Singh yauna India ki boxer mari final sangkhre final sangkiba atopa boxer ani asi Chandrika amadi Gulchan ni haide India ne umboiduna New Delhi da satharakiba World Para Athletics Grand Prix 2026 ngarang loisinkiba loina na yumbu India na gold humbuda manga silver humpumapan amadi bronze humpumari puna medal chaniga ani lawba ngamkhre Singribai Chinga Makha Phura Makhong Imphal West da leiba skateboarding gi promoter amadi extreme sports ki promoter oriba Irom Ubanada Mangangbo Roller Skating Federation of India RSFI na skateboarding committee ki chairman oina khalak lehai Amadi Hyderabad ngarang sanaki ba FI Ice Hockey World Cup lising ani kuntaru qualifier ki final match da yumbu India England ki makhuta goal ani shuno da maithi hoduna rana sapta hore Isla pera marogo paw Naharol simbu mai pakwa mi ama ohenduna saukhatpa khunai ama oinuna bohanagani hana chief minister na phongtokre Imphal Cycle Lambi Sengwat Sagat Pithabok Si Minister Yumnam Kemsan Hodokre Imphal Ukhul Lambi da ban tawriba sing phaduna serak pigadabani haina TNL na phongdorake Bom pokhai bada sahi taruki nupamacha ama suire apokpana bom machena panduna samna da hingawre Iran amadi US Israel gilana laibak asida flight ticket ki mamal tapna hengalak haine Ingna lai khurum gadaba da Lai Muknaraga Lalakta Kurum Kray Kota case labor mafam nakal anima amata sanghanbi kanu haina dhanabandina phongdorakhe Illegal immigrant khandoktana Tenopal district census pangthokpa yaro haina Hangsing Maringna phongdorakle Babina Hospital da ahan boy na manada blood group ki kidney transplant mai pangthokre Amadi Malem ngan ba mihat kamari lena na JC Semfrey Chief Minister Ram Kemsan ko na duna tha si kitara tarong phawna sena ro phana na ba Isariba pausing ase galoina na evening
morning newspaper reading pizaba mata asida loisinjari makha tarakpada matamatagi wafam amadi rasi phal gi thoram amuk mayam puna taminasi Matamatang wafam da thamjari kangluk masel gi marakta hatna sunaba thohanna ba sinba leirabra haibasida taminasi PR matam loiduna no balusing bakhanduna miyam gi lenghang semba tha ama henjilakle singjamai AC gi MLA nam khemchana chief minister oiba lengak asida deputy chief minister oina naga ama tuki ama yauna cabinet minister manga lairi awatpa minister gi post taret karamba matamda hablakadagi haiba chapchana khangba ngamdana lairi Manipur gi lengak lon gi puwari de deputy chief minister ani leba handaki asina ahanba oiramgani state asida me ahumdagi mite amasung kuki ani ki marakta tholakhiba kangluk ki irang asigi waroisin puraknabagi pandamda wai khemchana lusing palengak semlakhiba asida tangai padana kuki ama naga ama kangluk ki mihut ani deputy CM ki fam thindok pani lawi adubo haujik phawbi oina thokliba wathok asigi waroisin karamba matamda purakadagi haiba kana amatana khangba ngamdana leiri chairak asida kuki amasung tangkhul naga ani gi marakta mipha mipun hatna sunabagi thodok sing thoglakhiba asina lamdam asigi miyamna mahosagi punsida tangdu leitana hingba ngamdaba phibamda leihalakliba si laibak thibani state asida thokliba mite amasung kuki ani gi irang makha tana thoandana ba Central government anauna semlakhiba lengakna kangluk masel gi marakta makhal amatagi muknaba leitaba tangdu leitaba puraktuna lanjena rakhiba IDP sing masa masa gi mayumda hanjil hanana bathorang laukhatlingai cherakta kuki amasung tangkhul ani gi marakta kangluk ki irang gi wathok leirakhiba asuna state asigi administration amadi miyam gi mahausa gi punsida ne tadaba phibam oihanana ba sinba kangluk natraga agency leirabra haibasini amarom de state ase drug lalonba amasung illegal immigrant singi wathoka iroinana tokhaiba legislature yawba lenga semnabagi demand tawrakhibagi mayokta mite amasung chin kuki jo kanglukki marakta muknabada mishimina mikap miraw kholgi khonjalna nilli nakal ani gi muknabada miyoi Sani humfu henbagi punsi khangu thakta bikhamna khre
मियोय लिसिंग हुंफु हेनबना मसागी मरमदमदा लांजेनदुना लेंगाकना हांगबा रिलीफ कैम्पसिंगदा संजफम लौदुना हिंगना असीबगा पांखकनना लैरी लांजेनरखिबा आईडीपी सिंगना मखोय मसा मसागी मयुमदा हलंदुना महौसागुमना तंगदु लैताना हिंहनबिननबा लैहनबिननबा दिल्ली अमसुंग स्टेट लेंगाकी लुसिंगबसिंगदा वाकलखिबा चही अहुम हेलब फावबा थबकता ओंथोकपा ngamdana लैरी मिटेई अमसुंग कुकी कांगलुप अनि के मरक्ता खुलाइगी मुक्नबा अमदी हाटना सुनबी सांग यामना हंथखरे अदुबो कुकी सिंगी तोखाइबा लेंगाक फंगदिबा फावबा सेंट्रल गवर्नमेंटना सेमखिबा बफर जोन अमदी नेशनल हाईवे दा मैतेइसने चथोक चसिन तौबगी अथिंगबा थमलखिबा अदुगी खोंगफमदगी हंदोकपा लेतबना वाथोकी वारोसिन पुरकले हाइबा लौबा याद्री मसना मरम ओइरगा लेंगाकी कोक सिकपा लेइंगै चेरक्ता कुकी अमसुंग तांगखुल अनि की मरक्ता मुक्नबगी वाथोक लेरकलिबासिना ताकपदी स्टेट असिगी मियामगी मरक्ता खाइबुंग ताहननबा होनबा एजेंसी लेरबरा हाइबा मियामगी मफमदा सिंगनबा लेरिबासि को हननबा लेंगाकी ओइबा अखनबा मिजेंग संगफम थोई नगा कांगलुप की तांगखुलगी वाथोकपो नगागी थबक वाथोकनी हाइबगी महुत तांगखुल खक्तदा इंथोकपा हाइबसी नगानी हाइबा कांगलुपसिंगी मरक्ता अमदी कुकी कांगलुपनी हाइबसिंगी मरक्ता तोखाइ तानबगी थौदौ अदु नगादसु लेरबरा हाइबसी सिगी मतमतनी वफमदा थमजरी मखा तारकपदा मुंगसी राशिफल मयाम पुना तामिनसी ngasi lamtagi kuntarukni panba lising ani kuntaruk Mars ki tarik 15 nomais numit asi rasifol taminasi rasifol ibiba oza Dr. Wangkem Sibol Singh Assistant Professor Biostate Gemini Singmerong Imphal ahan bada mes rashi thauna hengatpa akiba mangkiba ningbadumak pangduna sendong chauna tansinba ngamjaba numitni mingchatsu tansinba yagani pakhang leisabi singi oina ningba mapa chagani fai bris rashi khangba kalaba thijinba tandraba thawai yaurabadi ayamba thabukta mai paksagani paudi nungai trabasu lausing thadarabadi kanabadum phangani pakhang leisabi singi oina asa saubadi matang charoi mithun rashi miyamgi mateng na thabak pangani pairaki lausing chawbana ningthina mai onsilabadi पांग लोइदोबा थबक लेते मिटोपती थाजगनु पाखंग लेसाबी सिंगी ओइना नुंगसी मरिदी हेना फै कर्कट राशि हक्सांग नुंगाइजगनी फरे खलबदी खुचाउ थाहौरो नसाक नरल चौखटनबगी मरम लाक्लनी हंथबगी वा लौरबदी मी पाइनिंगाइनी पाखंग लेसाबी सिंगी ओइना नुंगसीबा फंगबगी नुंगाइजै सिंह राशि लाइबक फबना निंगजब खुदिंग माइ पाक्लनी मी नताकपा ngaidana thau pangba yarani yetnaba amadi arang arak seksindabadi faroi pakhang leisabi singoina pungning penjagani kaina rasi ningba khuding mai pakpa khara watlabasu thajadaba kana badi lakani pau nungai batagani
ꯂꯧꯁꯤꯡ ꯐꯨꯗꯣꯛꯄ ꯋꯥꯔꯤ ꯂꯥꯏ ꯒꯨꯔꯨ ꯊꯥꯒꯅꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯕ ꯋꯥꯠꯂꯤ ꯏꯪꯊꯈꯣ ꯇꯨꯂꯥ ꯔꯥꯁꯤ ꯅꯤꯡꯍꯟꯅꯗꯕꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯌꯥꯕ ꯂꯥꯛꯂꯦ ꯃꯤꯀꯣꯛ ꯊꯣꯡꯂꯅꯤ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯏꯔꯥꯡ ꯄꯨꯔꯕꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯌꯥꯝꯅ ꯐꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯑꯀꯜ ꯑꯊꯧꯒꯤ ꯊꯕꯛꯇ ꯈꯨꯎ ꯁꯦꯜꯂꯨ ꯌꯦꯛꯅꯕ ꯄꯥꯡꯒꯜꯂꯤ ꯑꯐꯥ ꯑꯄꯨꯟꯅꯕ ꯂꯩꯔꯕꯁꯨ ꯂꯥꯏꯕꯛ ꯐꯕꯅ ꯂꯥꯏ ꯒꯨꯔꯨꯅ ꯊꯣꯏꯅ ꯆꯥꯜꯂꯤ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯙꯅꯨ ꯔꯥꯁꯤ ꯀꯥꯡꯂꯣꯟ ꯊꯣꯏꯅ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯒꯗꯕ ꯅꯨꯃꯤꯠꯅꯤ ꯅꯆꯥꯛ ꯅꯔꯜ ꯄꯪꯂꯕꯗꯤ ꯃꯌꯦꯡ ꯇꯥꯕ ꯌꯥꯏ ꯑꯔꯥꯞꯄꯒ ꯇꯤꯟꯅꯕ ꯀꯥꯟꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯌꯥ ꯐꯒꯅꯨ ꯀꯥꯟꯅꯒꯅꯤ ꯃꯀꯔ ꯔꯥꯁꯤ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅꯕ ꯄꯥꯝꯕ ꯑꯐꯕ ꯊꯕꯛꯁꯨ ꯂꯥꯏꯅ ꯄꯥꯡꯖꯕ ꯅꯨꯃꯤꯠꯅꯤ ꯍꯨꯔꯥꯟꯕꯗꯒꯤꯗꯤ ꯍꯥꯟꯅꯒꯨꯝ ꯆꯦꯛꯁꯤꯜꯂꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤ ꯈꯣꯏꯔꯥꯡꯕ ꯐꯥꯊꯧ ꯑꯁꯥꯎꯕ ꯎꯠꯊꯣꯛꯀꯅꯨ ꯃꯔꯝ ꯅꯤꯡꯊꯤꯅ ꯈꯪꯗꯅ ꯈꯨꯠ ꯆꯥꯎꯈꯤꯅꯨ ꯑꯆꯝꯕ ꯆꯥꯕ ꯑꯃꯗꯤ ꯅꯣꯂꯨꯛꯅ ꯆꯠꯆꯕꯅ ꯃꯥꯡꯖꯕ ꯌꯥꯕꯗꯩ ꯀꯟꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯇꯥꯏꯑꯣꯟꯅꯒꯅꯤ ꯐꯤꯡꯒꯅꯨ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇ꯭ꯔꯒ ꯊꯥꯖꯕ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯂꯧꯕ ꯐꯩ ꯉꯝꯗ꯭ꯔꯒꯅ ꯄꯣꯔꯝ ꯅꯤꯡꯊꯤꯅ ꯌꯥꯠꯍꯧꯔꯣ ꯇꯨꯡꯗ ꯃꯥꯡꯕ ꯂꯩꯔꯣꯏ ꯐꯤꯡꯂꯕꯗꯤ ꯅꯔꯜ ꯆꯠꯀꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯟꯗꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯅꯨꯡꯇꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯔꯥꯁꯤꯐꯜꯒꯤ ꯊꯧꯔꯝ ꯇꯥꯕꯤꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝꯁꯤꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯍꯧꯖꯤꯛꯀꯤꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯅꯅꯕ ꯏꯁꯇꯔꯟ ꯃꯣꯇꯣꯔꯁꯅ ꯆꯍꯤ 30 ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀꯁꯇꯃꯔ ꯁꯔꯚꯤꯁꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯊꯧꯕꯥꯜ ꯄꯥꯈꯪꯈꯣꯡ